handaki nongnini sigi mamangdagi hauraga koi BJP gi National General Secretary BL Santos koi Imphal da thungnaraba matungda oiri akoi Manipur gi oiriba phibam sigi matangda wafam kaya ama pukhatlaga hajik koi hajik PR lengak leiriba sibu koi anauba government ama formation taunabagi damakta wafam kaya ama khanagadawi loinena koi gi chakot thaurangi damakta wafam kaya amasu khanagani haibagi wafam akoi pauche sing adumak fongnari duga ngasi si mahak laklaba matungda koi gi lengak asi semgadawibra natragana adum hanagi mamangda laklamba leader center dagi leader sing laklamaga adum numit nini gi khongchat laklamlaga adum unaramaga adum makha taba kari kumba mata response mata piramdaba haiba tare wafam gi ne koi atuba matamda semna ba honaragani haiba wafam si mamangda de kyamuk leikrabani adubu hoje koi reiba chatharaiba conflict asidi chahi aniga adum helaklabanina ahum pharakadoribanina center gi leader kaya ama laklaga su mamangda hairam batumak hairam bakhtani thabak oina koi ubadi ude dubu handaki lakadoriba National General Secretary BL Santos na koi thazaba kaya ama piram gadoribra haibisine duga miyam gi thazaba haiba tare koi gi leiriba IDP sing amadi miyam praja miyam gi wari base kokhanba namgadoriba ja kamai thamini Sanasigi yeng baposi akoi gi sigi saka semna nabagi natragana semhangani haibigi natragana leadership semgani haibigi sigi political drama haine lobi ai sigi mayam sing sikuire almost sahi ma phalakadore haine lobi ai aduga masigi saka Manipur ki popular government ama leibam thokpra thoktabra haikadagi leijino haibi sigi matang dadi yam clear oina koi dam mamang da khanaba kya da haijakre sigi saka semdabasi leader khanbangam dabagi semdaba nate number 1 da masisima koi Manipur miyamna khangba majangi aduga ngasai BJP gi laiba magi leadership na ID BJP gi history da haibatai any state government namakta moigi ruling party gi makok thongba misak chief minister oigido mi khanba ngamdabagi case Manipur ahanbani laiti masigi pose aduga chief minister oiraba magi akoigi magi current chief minister haitai ko madu longthoga atop chief minister kya hongibagi case mayam ma akhoi mamang da theknagre ko aduna akhoi hainai duni BJP is a very disciplined party adu organized oiba aduga masigi mai party interest gi matungina yengba aduga sarkar semge na khalagadi makoina any state the majority phangdrasu hekta pu lakpa digi hekta MLA si hainari duni mayam mamang da hekta nampu da natragana governor gi khuthang da tawrakan da sarkar se semna nabagi yam chauna mai power si pai da ya de haidna tawbugi posi lei mamangi Shri Biren Lakti Mamang Suba Shri Biren Suma Humble Congress ki Dakara Mini Adugi Mamang da Adudagima BJP the Ship Togibani Adumaina Ajik Laiba Hoigi Shri Govindas Hana Congress ki President Oiramini Adumaina any party or so more actor low raga point Natragamukosi Kokshilaga Saka Sim the way at the Havigi Mogi motive Malay and Hana Saka Semani Chief Minister resigned to Hongirabo Matungda, Atopomi was Kalani, Aduna Saka, the Liu in a D. Akuni and Gumatamda, Manipur, Sigi Saka, Lehengi, Haibiki, Labagi, Mabisi, to the Late, Aduga, Tauribo Mayam sings the political drama, Nena, I open the observations in lay, Tongan Bakari, Lakpadagi, Sigi, Santos, Z marks that Manipur, the Lakono, have the country, Adubuta sing the Mukanda, Amasigi, Posilate, Maramdi. Howsik sigi government si lakna hono matamda BJP gi party singi manungda haibadi BJP gi ko akoi gi laiba community singi MLA tare yauriba adagi akoi gi maitai community singdagi su aduga atopa party singdagi su akoi gi laiba mai ruling si hajik command tawibani aduna masigi sarkar semdingi mamangda mai BJP gi manungi laiba MLA mayam sing su ta unahalaga unaraga Wari Shanaraga, the Kandi Guwahati Kandi Impala Kandi Baji Puna Unabagi agenda su leite aduna taseng na hajik to say divide and rule yamna divide and rule to roga sa national party sing na leiba mai gi workers sing se Manipur lai workers sing se su mukhoi na plus pai paisal lakanda leader su khalan taba adu leader mayam sing si leader aman atop leader ma support to leader aman atop leader ma support to manhan ba leader aman atop leader to roga mukhoi si unity si leitana Hambakana Mokunda Sanaba Dramani,
haina akoina lawje ado tasengna Manipur ge thuiba lan si su Delhi gi BJP gi National Party singi aduga haiba magi government sigi yam chawba deep involvement na leiba ne haina hainari buduni haidi hangarang na handa akoi gi su militant singa BJP gi leiba moi gi wari sadara kada phungna Manipur gi Union Territory gi demand tawkhre haidana ri moi gi demand letter piba matamda akoi gi Manipur hai basi ching yaude Kuki Hills ne kana akoi pangai da hidu da isan da bai memorandum ka phoki pero ka political campaign ma phongna moina wari sana bagi na mala tori base masi taseng ye ka da akoi Manipur gi leiba magi wari sana bada smaina unity piba yade na taga kano yade na sin da haira gasu madugi demand taliba arm organization sing asige moina phongna legitimize tawga moisi openly nongoi pai laga games ha laga thami bagi mai agenda se masina tai base dividing rule gi yam chawba chap chaba potu masisi nei haibasima akoina ui aduga haje haji ba saka semna nabagi oiba wafam si thoidona leite haina akoina su ui aduga tasengna masigi tawiba practice mamangda pia latingai mamangda akoi samit patrana Manipur da laiba kanda akoi Manipur hotel amada MLA mayam si unadana meeting tawda leadership bagi yana they are all drama masi drama ni miyam chitaba insult tawba adu maponi adu laiba thibadi akoi gi ruling party si samna haibada mamang gi Congress party na maroi na fair account da kai da issue da kya se nei haibadi miyam gi pen da lamba du da ki han election da Congress ki ni funi thoibo karama mani humpu manung da ko yam thida absolute majority da na phangambani adubu miyam na penaraktabadagi moida parama tambira kanda sumna ki kunipan ka BJP si kaba matamduda kano si sarkar sengkhrin ko aduna aina masi panjaribu maramdi ai miyam na ruling party oribu Congress da parama tabikhre ko aduga hajikta mu BJP sina Manipur si mase thugairaga tawraiba land gi mong aduga kukila lawusi go moida national fully support tawba moigi amuk continue tawba makoi suda laiba militant singsi moregi koi torbung area da yan hana maitai attack tawba da yawkiba laloba makok mayam ama yawe khangna moina lalobu singsi akoi nurture thamaga protection piraga thambibase masina tai si kaimna te handaki lansi Delhi na organize tawba Delhi na thohanba aduga akoi community singsi amaga punda nabagi asawa agenda ama lairamgani haibasi akhang hai singa sung hainari baduni akoisu sigi biyeng sida yam chawna thajaba leiga aduna divide and rule gi post hajisu loidri aduga laiba posisu mokoina karamba manungda agenda toro laiba no haibadu akoi munna yam yeng badi changi aduga sarkar gi oinadi mokoina Delhi na hek semagi khemna mikupta semagi khanno mikupta moina sarkar sema ngami Delhi da kaurabri khangde Imphal da khangde Guwahati da khangde sigi misaksida sigi leadership na si minister ni si noi follow to haibada Manipur ge MLA sing na wa mangang gamgadabagi gas leibada te ko aduna makoi si yamna aikoi gi miyam wahali bising asigi matang da su hajiki leibu ruling party da yauriba MLA mayam sing gi makoi gi pangjadaba ngamjadaba makoi tawum thoba tawangam ai miyam gi issues ne hen luina khandaba aduga hojiksu sarkar semagi wari khata da sanaraga leibase masi yam thina miyam na makoi bu condemn tawam thoi maramdi hojik aikoi di taseng haibada sarkar semabasu semdrabasu aikoi gi leiba lambi si hangalu aikoi gi free movement tahulu kaido wi kuki lalo singsi moi gi wari sanadori bano haibana singba agenda issue mayam singsi da makoina yam strongly lepa kanda awangangom thopa matamni adu hojik di moi sarkar da semni semoi tawle ne power si paina da tawri ngai da moi go voice amta leita na kainta wangang da tumina leibase masi miyam ne yam munna yengi aduga masigi yamna nungai taba aduga miyam na madugi chap chaba para adu su soidna matang chaba matam ta pirakini haina khali aduga sigi political drama si taseng na miyam na tawum thokte any BJP ki political leader lakpa da ga su Manipur da governor na taseng na meeting yaudna laigiba home minister masamak na share tawraga India ki chief of the army police loibak na attend tawraga security meeting da hambada me mas ki tang nipan da koi gi free movement chalan gani na haidna lawkiba cabinet ki warep hoji bawba
implement tꯧꯗ꯭ꯔꯤꯁꯦ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯍꯦꯟꯅ MLA ꯃꯌꯥꯝꯁꯤꯡꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯁꯔꯀꯥꯔꯒꯤ ꯁꯦꯝꯅꯅꯕꯒꯤ ꯋꯥꯐꯝ ꯈꯛꯇ ꯑꯣꯏꯅ ꯈꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯩꯕꯁꯤ ꯃꯁꯤ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏ ꯃꯁꯤꯅꯁꯨ ꯗꯦꯜꯂꯤꯅ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ